Good morning, ma'am. Yes. Like that, Nita, hi, Penjana. Penjay. Nang mamay mi tan để tao thâu rồi. Ang tập cầm vào đi nè, ngang tàu dâu rồi. Good morning. Ay na hang bibo nang lạc pagi nam nungai đấy. Phone si charge giao lúc rồi hang. Like that, nani tàu bi đây. Kit kit vậy. Good morning, Bijan. Good morning. Nita, ay breakfast tàu rồi. Hoi Penjay, nang breakfast tàu thâu rồi. Hana cha thâu rồi. Sari nghe ta ing mà madam gì cả. Cha cái đó bây giờ đi hana cha thâu. Ing mana karam tau lah ngasi ayuk khudingi ingi kari gina mang de atai matam de ing de nungthang di sabana tum ja de charaga penjina kit kit welcome hi re penjina adu di charu gi gini ta hai okay penjai cho cha tho ro ai we ram ge jar di ma wa nga hoi wa ki ai perfect thank you wa ki hai bi begi thank you cha tho ro mi manga de we re bijen nang we ri bo kai no hong de ai gi se kari kai ne thok na we re oh kit kit na penjai ai nangi ol ni hai penjai ka kano dagi hana dagi kit kit na nonda kano tawra mani da hoi kit kit bro hai re hoi akhoi di hana dagi wei bani na ama pur mak tong narang mani da like tong connect tong wei narang mani aba maya mi manga de udu ko mi se manga ka ingonda jing kana uba phange kana kana no khangde si se borga thaba boishinge kari ni maya thok na wei re kamai thoi na okay kit kit na iche breakfast kari oina charge hai kit kit ai ne ayuk se
ꯄꯨꯔꯤ ꯍꯧꯔꯦ ꯑꯗꯩ ꯁꯕꯖꯤ ꯑꯃꯒ ꯇꯧꯔꯦꯀꯣ ꯑꯗꯨꯗꯒꯤ ꯏꯕꯥꯏ ꯆꯠꯅꯕꯒꯤ ꯆꯥꯛ ꯊꯣꯡꯉꯦ ꯌꯥꯝꯃꯦ ꯃꯣꯏꯒꯤꯅ ꯆꯥꯛ ꯑꯗꯩꯗꯤ ꯆꯨꯝꯅ ꯆꯥꯕꯒꯤꯅ ꯄꯨꯔꯤ ꯁꯕꯖꯤ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯄꯨꯡ 8ꯇꯩꯅ ꯄꯨꯡ 9 ꯐꯥꯎꯗꯤ ꯐꯖꯅ ꯊꯕꯛ ꯀꯜꯂꯦ 9 ꯃꯇꯨꯡꯗꯒꯤ ꯏꯕꯥꯏ ꯍꯣꯏ ꯆꯠꯈ꯭ꯔꯒꯗꯤ ꯈꯔ ꯀꯣꯝꯃꯦ ꯍꯥꯎꯅꯤꯍꯦ ꯄꯨꯔꯤ ꯁꯕꯖꯤꯁꯦ ꯆꯤꯆꯦꯗꯤ ꯄꯨꯔꯤ ꯁꯕꯖꯤꯁꯦ ꯌꯥꯝ ꯆꯥꯒꯠꯂꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯟꯁꯤꯗꯤ ꯑꯃꯈꯛ ꯇꯧꯔꯦ ꯄꯔꯥꯊꯥ ꯇꯧꯗꯣꯏꯔꯥ ꯄꯨꯔꯤ ꯇꯧꯗꯣꯏꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯁꯤꯒꯅꯦ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯛ ꯆꯥꯕ ꯍꯩꯅꯗꯦꯕꯀꯣ ꯃꯈꯅꯥꯎꯁꯦ ꯏꯅꯥ ꯅꯥꯏ ꯀꯩꯗꯧꯔꯕ ꯈꯪꯗꯦ सुना है मैंने सुना जिंदगी प्यार ꯑꯩꯒꯤꯅꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯅꯦ ꯑꯩ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥꯗ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯎꯅꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯂꯣꯛ ꯊꯨꯡꯗꯩ ꯇꯧꯔꯤꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯑꯣ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯏꯃꯤ ꯉꯔꯥꯡꯗꯤ ꯑꯌꯤꯡꯕ ꯊꯛꯆꯜꯂꯨꯔꯦꯕꯀꯣ ꯁꯥꯏ ꯑꯌꯨꯛꯅꯤꯅ ꯁꯥꯏꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯅꯨꯡꯗꯥꯡ ꯌꯧꯔꯒ ꯑꯌꯨꯛ ꯃꯣꯔꯅꯤꯡꯁꯤꯒ ꯑꯗꯩ ꯅꯨꯡꯗꯥꯡ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯥꯡꯗ ꯈꯔ ꯏꯪꯉꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯤꯡ ꯑꯁꯥ ꯑꯣꯟꯅꯕꯁꯦ ꯍꯦꯛꯇꯅꯦ ꯑꯔꯨꯝꯒꯤ ꯚꯥꯞ ꯇꯧꯅꯩꯌꯦꯕꯀꯣ ꯑꯔꯨꯝ ꯍꯧꯗꯤ ꯇꯧꯅ ꯅꯪ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇ ꯂꯥꯛꯑꯕ ꯅꯪ ꯉꯔꯥꯡꯒꯤ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯏꯁ ꯀꯩꯅꯣꯅꯤ ꯐꯖꯅ ꯍꯥꯎꯅꯤꯍꯦ ꯀꯨꯏꯔꯦ ꯁꯔꯦꯡꯒ ꯆꯥꯗꯕ ꯀꯂꯥꯗꯨꯒ ꯍꯪꯒꯥꯝꯗꯣ ꯍꯪꯒꯥꯝꯗꯤ ꯁꯤꯒ ꯐꯪꯗꯦꯕ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯁ꯭ꯀꯨꯜ ꯑꯣꯏꯕꯁꯤꯅ ꯖꯥꯔꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯤꯡꯁꯦ ꯂꯣꯟꯊꯣꯛꯑꯒ ꯊꯛꯄꯅ ꯐꯩꯌꯦ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯊꯛꯄ ꯀꯩꯅꯣ ꯁꯥꯕꯨꯡ ꯊꯛꯄ ꯉꯝꯃꯗꯤ ꯕꯦꯁꯅꯦꯕꯀꯣ ꯍꯥꯎꯏꯁꯦ ꯍꯥꯏꯕ ꯍꯣꯏ ꯆꯤꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯁꯔꯦꯡꯒꯕꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯉꯥꯁꯦ ꯁꯔꯦꯡꯅꯦꯕꯀꯣ ꯑꯩ ꯃꯔꯨ ꯌꯥꯎꯕ ꯉꯥ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯁꯔꯦꯡꯁꯦ ꯑꯩꯅ ꯄꯥꯝꯕꯁꯦ ꯈꯨꯄꯥꯝ ꯑꯃꯅꯤꯀꯣ ꯑꯗꯣ ꯅꯪ ꯉꯔꯥꯡ ꯆꯥꯕꯗꯣ ꯎꯔꯒꯅꯦ ꯏꯁ ꯆꯥꯅꯤꯡꯕꯅ ꯑꯁꯤꯒ ꯁꯔꯦꯡ ꯎꯗꯦ ꯄꯣꯡꯀꯥꯁ ꯍꯥꯏꯅ ꯑꯃꯈꯛ ꯉꯥꯡꯒ ꯂꯩꯇ꯭ꯔꯥ ꯄꯣꯡꯀꯥꯁ ꯍꯥꯏꯕ ꯁꯔꯦꯡ ꯃꯥꯟꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯛꯏꯑꯕ ꯑꯗꯣ ꯁꯔꯦꯡꯗꯤ ꯎꯗꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤ ꯃꯇꯝꯁꯦ ꯃꯤꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯇꯝꯔ ꯈꯪꯗꯦ ꯑꯩ ꯉꯥꯡ ꯊꯥꯗꯣꯏꯅꯤ ꯊꯥ ꯊꯪꯅ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ
Hello. ꯑꯩ ꯍꯥꯟꯅ ꯁꯔꯦꯡ ꯆꯥꯔꯝꯗꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯄꯥ ꯁꯔꯦꯡ ꯌꯥꯝ ꯄꯥꯝꯃꯤ ꯈꯣꯏ ꯄꯄꯥ ꯁꯔꯦꯡ ꯌꯥꯝꯅ ꯐꯥꯏ ꯈꯣꯏ ꯊꯥꯛꯂꯒ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯔꯦꯡ ꯀꯅꯥꯝ ꯆꯥꯗꯦ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯩ ꯆꯥꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯥꯎꯅ ꯌꯥꯝ ꯍꯥꯎꯅ ꯂꯩꯔꯝꯃꯦ ꯁꯔꯦꯡ ꯉꯥꯁꯦ ꯍꯥꯎꯕꯅꯤ ꯕꯤꯖꯦꯟ ꯐꯖꯅ ꯍꯥꯎꯕꯅꯤ ꯁꯔꯦꯡꯒꯤ ꯑꯩꯈꯣꯏ ꯃꯅꯝ ꯑꯃꯈꯛ ꯂꯩꯕꯅꯦꯕꯀꯣ ꯃꯤꯅꯗꯤ ꯍꯩꯅꯗꯕ ꯌꯥꯏꯑꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯩ ꯂꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯦꯜꯂꯣ ꯏꯇꯥꯁꯨ ꯂꯥꯛꯑꯦ ꯏꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯅꯪ ꯆꯔꯥ ꯆꯥꯔꯕꯣ ꯂꯛꯀꯤꯗꯤ ꯆꯔꯥ ꯆꯥꯔꯛꯑꯕꯣ ꯀꯔꯤꯅ ꯆꯥꯒꯦ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯟ ꯆꯥꯕ꯭ꯔꯥ ꯀꯔꯤ ꯑꯣꯏꯅ ꯆꯥꯒꯦ ꯆꯦ ꯎꯍꯜꯂꯛꯑꯣ ꯍꯥꯏꯕ ꯀꯩꯅꯣ ꯎꯍꯜꯂꯛꯑꯣ ꯍꯥꯏꯁꯦ ꯑꯩ ꯎꯍꯜꯂꯛꯑꯣ ꯍꯥꯏꯔꯣ ꯁꯛ ꯀꯩꯕ ꯆꯥꯛ ꯆꯥꯏꯌꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯆꯤꯆꯦ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯑꯌꯨꯛꯇ ꯆꯥꯕ ꯍꯩꯅꯗꯦ ꯑꯣ ꯁꯔꯦꯡꯒ ꯀꯛꯅ ꯌꯣꯟꯗꯦ ꯃꯄꯨꯝ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯑꯍꯨꯝꯂꯛ ꯆꯥꯏ ꯃꯨꯛꯕꯥꯡ ꯑꯅꯤ ꯇꯧꯔꯦ ꯁꯔꯦꯡ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯔꯤ ꯁꯔꯦꯡꯒꯤ ꯍꯥꯏꯕ ꯑꯣ ꯖꯥꯏ ꯆꯦꯒꯤ ꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏꯕ ꯑꯌꯨꯛꯁꯤꯒꯅꯦ ꯑꯩ ꯎꯠꯅꯤꯡꯗ꯭ꯔꯕ ꯌꯦꯡꯁꯤ ꯆꯥ ꯊꯛꯂꯛꯑꯦ ꯍꯥꯏꯕ ꯏꯇꯥꯅ ꯏꯇꯥ ꯀꯔꯤ ꯆꯥꯗꯔꯣ ꯊꯛꯏꯕ ꯑꯇꯩꯗꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯕ ꯕꯤꯗꯨꯔ ꯚꯒꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯤꯗꯨꯔ ꯚꯒꯠ ꯀꯦꯁꯦ ꯍꯣ ꯑꯥꯞ ꯇꯈꯦꯜ ꯏꯇꯥꯅ ꯍꯥꯏꯕ ꯀꯤꯠꯀꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯛꯎꯅꯦ ꯚ꯭ꯌꯨꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯦꯡꯕꯤꯔꯛꯎꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯗꯅ ꯂꯩꯔꯕꯅꯤ ꯚ꯭ꯌꯨ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯕꯤꯗꯨꯔ ꯚꯒꯠꯅ ꯂꯥꯏꯛ ꯗꯟ ꯗꯤꯁꯨꯕ ꯊꯦꯡꯀ꯭ꯌꯨ ꯕꯤꯗꯨꯔ ꯊꯦꯡꯀ꯭ꯌू तकेल बिदुर गुड मॉर्निंग हाय रे बिदुर आपको तकेल जी ने गुड मॉर्निंग बोला कितना हाइबा इचे तकेल आई जेंगी कमेंट था दे कनादसु हाइबा इता बिजेना अखोय पुनोगी वीडियो से जेंगी दे हाइमा कमेंट पीदे ना हाइबा ꯕꯤꯖꯦꯟ ꯉꯔꯥꯡꯅꯦ ꯆꯤꯆꯦꯅ ꯁꯥꯎꯠꯀꯤ ꯏꯇꯥ ꯈꯪꯉꯕ ꯁꯥꯎꯠꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯇ꯭ꯔꯅꯦꯀꯣ ꯃꯗꯨꯕꯨꯅꯦ ꯑꯗꯨꯒꯕꯨ ꯑꯗꯨꯝ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯏ ꯃꯥ ꯍꯥꯏꯔꯛꯏꯕ ꯃꯤꯇꯩ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯃꯤꯇꯩ ꯑꯣꯏꯔꯒ ꯃꯤꯇꯩꯒꯤ ꯚꯤꯗꯤꯑꯣ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯦ ꯅꯪꯒꯤꯗꯣ ꯀꯅꯥ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯀꯥꯏꯅ ꯃꯌꯥꯝ ꯀꯣꯃꯦꯟꯒ ꯊꯥꯔꯛꯏꯕꯣ ꯑꯩ ꯀꯨꯏꯔꯦ ꯀꯣꯃꯦꯟ ꯊꯥꯗꯕ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯣꯃꯦꯟ ꯊꯥꯕ ꯍꯧꯔꯣ ꯕꯤꯖꯦꯟ ꯀꯣꯃꯦꯟ ꯃꯇꯦꯛ ꯑꯃꯃꯝ ꯊꯥꯕꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯅꯥꯒꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯧꯖꯤꯛ ꯆꯥꯒ ꯕꯣꯜꯇꯤꯒ ꯆꯥꯔꯦ ꯍꯥꯏꯕ ꯕꯣꯜꯇꯤꯁꯨ ꯍꯥꯎꯕꯅꯦ ꯂꯥꯏꯛ ꯇꯧꯖꯔꯦ ꯑꯩ ꯒꯣꯄꯥꯜ ꯂꯥꯛꯑꯦ ꯒꯣꯄꯥꯜ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ
ꯑꯣꯏꯗꯕ ꯃꯤꯇꯩꯅꯤ ꯑꯗꯣ ꯏꯆꯦ ꯑꯗꯨ ꯅꯨꯄꯤꯅ ꯄꯤꯔꯛꯏꯃꯤ ꯅꯨꯄꯤꯅ ꯀꯣꯃꯦꯟ ꯄꯤꯔꯛꯏꯃꯤ ꯅꯨꯄꯥꯅ ꯄꯤꯔꯛꯏ ꯅꯠꯇꯦ ꯅꯨꯄꯥꯗ ꯅꯨꯄꯥꯅ ꯄꯤ ꯅꯨꯄꯤꯗ ꯅꯨꯄꯤꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯕꯨ ꯀꯔꯝꯕ ꯐꯠꯇꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯍꯟꯖꯕꯅꯤ ꯈꯦꯠꯅꯕꯗꯣ ꯀꯃꯥꯏ ꯀꯃꯥꯏ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨ ꯃꯣꯏꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯕꯣ ꯒꯣꯄꯥꯜꯗꯤ ꯀꯩꯅꯣ ꯇꯧꯔꯕ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁꯀ ꯇꯧꯕ ꯂꯣꯏꯔꯕ ꯍꯧꯖꯤꯛꯀꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯕꯅꯤꯅ ꯂꯣꯏꯅꯔꯝꯅꯤꯗ ꯒꯣꯄꯥꯜꯁꯦ ꯀꯥꯏꯒꯤꯅꯣ ꯒꯣꯄꯥꯜ ꯈꯨꯃꯟ ꯅꯪ ꯀꯥꯏꯒꯤꯅꯣ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯕ ꯑꯣ ꯑꯌꯨꯛꯇ ꯅꯣꯏ ꯆꯥꯛ ꯆꯥꯅꯩꯀꯣ ꯑꯣꯀꯦ ꯀꯤꯠ ꯍꯥꯏꯔꯦ ꯏꯇꯥꯗ ꯀꯦꯕꯅ ꯒꯣꯄꯥꯜ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯃꯣꯔꯅꯤꯡꯗ ꯆꯥꯛ ꯆꯥꯕꯁꯤꯅꯗꯤ ꯐꯔꯝꯒꯅꯤꯕꯣ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯕ ꯍꯩꯇꯕꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯒꯣꯄꯥꯜꯁꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯏꯇꯥ ꯑꯩ ꯑꯣꯟꯅꯤꯀꯣ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯏꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯑꯣꯟꯅꯕ ꯄꯤꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯒꯣꯄꯥꯜꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕ ꯒꯣꯄꯥꯜ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯇꯧꯅꯔꯤꯁꯤꯕꯣ ꯁꯥꯊꯤꯅ ꯀꯨꯏꯅ ꯆꯪꯈꯔꯦ ꯇꯧꯅꯔꯤꯕ ꯗꯣꯔꯕꯥꯔꯁꯦ ꯑꯗꯣ ꯅꯣꯏꯗꯨꯒꯗꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯃꯣꯏꯁꯤꯡꯗꯣ ꯃꯊꯤꯕꯣꯡ ꯇꯤꯡꯒꯠꯇꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯃꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅ ꯂꯩꯕ ꯃꯥꯅꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯀꯅꯤ ꯃꯤꯇꯩꯒꯤ ꯃꯤ ꯍꯟꯊꯅꯕ ꯃꯤ ꯉꯛꯇꯅꯤ ꯍꯥꯏꯕ ꯃꯣꯏꯁꯤꯡꯗꯣ ꯀꯩꯅꯣ ꯃꯊꯤꯕꯣꯡ ꯇꯤꯡꯈꯠꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅ ꯂꯩꯕ ꯆꯥꯎꯈꯠꯇꯕ ꯃꯤꯇꯩꯒꯤ ꯃꯤꯡ ꯆꯤꯟꯊꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯩꯅꯣ ꯕꯤꯖꯟ ꯇꯣꯝꯕ ꯂꯥꯛꯑꯦ ꯇꯣꯝꯕ ꯍꯥꯏ ꯅꯤꯇꯥ ꯍꯥꯏ ꯀꯩꯅꯣ ꯇꯣꯝꯕ ꯇꯥ ꯇꯣꯝꯕ ꯍꯥꯏ ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯇꯥ ꯇꯣꯝꯕ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯑꯣꯐꯤꯁꯇꯒ ꯂꯥꯛꯑꯕꯣ ꯇꯣꯝꯕꯅ 5 ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕꯤꯅꯣꯏ ꯁꯤꯡꯍꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯤꯅꯣꯏ ꯇꯈꯦꯜ ꯏꯇꯥꯅ ꯑꯣꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯑꯣꯟꯗ ꯂꯩꯕꯤꯕꯒꯤ ꯇꯥ ꯇꯣꯝꯕꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯔꯣ ꯑꯗꯨꯗꯒꯤ ꯕꯤꯅꯣꯏꯅ ꯀꯥꯏꯒꯤꯅꯣ ꯕꯤꯅꯣꯏ ꯆꯤꯆꯦꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯝ ꯈꯪꯅꯤꯡꯉꯦꯕ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯑꯣ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔꯒꯤꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔꯁꯤꯗꯤ 7 ꯂꯥꯏꯛ ꯄꯨꯅ ꯂꯥꯛꯑꯦ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯕꯤꯅꯣꯏ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔꯁꯦ ꯆꯤꯆꯦꯁꯨ ꯂꯥꯛꯑꯝꯃꯦꯀꯣ ꯔꯣꯡꯄꯨꯔꯁꯦ ꯀꯔꯝꯕ ꯔꯣꯡꯄꯨꯔꯅꯣ ꯑꯅꯤꯁꯨꯕ꯭ꯔꯗꯤ ꯈꯪꯗꯦ ꯔꯣꯡꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯑꯩꯁꯨ
7 ꯇꯅꯨꯅ 7 ꯕꯥꯏꯛ ꯄꯨꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯅꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯂꯣꯏꯔꯕꯣ ꯀꯤꯅ ꯍꯤꯗꯥꯛ ꯆꯥꯈꯤꯒꯦ ꯆꯦ ꯀꯣꯃꯦꯟ ꯑꯣꯐ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯀꯤꯠ ꯀꯤꯠ ꯅꯪ ꯉꯁꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯣ ꯇꯅꯨ ꯕ꯭ꯔꯦꯛꯐꯥꯁꯀ ꯇꯧꯔꯕꯣ ꯇꯧꯔꯝꯃꯅꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯍꯣꯠꯅꯕꯅꯤꯅ 10:30 ꯇꯥꯔꯦ ꯑꯩꯗꯤ ꯍꯣꯂꯤꯗꯦꯗꯅꯦ ꯍꯥꯏꯕ ꯑꯣ ꯅꯪ ꯀꯗꯥꯏꯗ ꯍꯣꯂꯤꯗꯦ ꯃꯅꯥꯏꯔꯤꯕ ꯕꯤꯅꯣꯏ ꯀꯩꯗꯧꯒꯦ ꯖꯣꯕ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯒꯦ ꯒꯣꯄꯥꯜꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯦ ꯆꯦ ꯍꯥꯏꯕ ꯑꯣꯀꯦ ꯕꯤꯅꯣ ꯒꯣꯄꯥꯜ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩ ꯃꯣꯔꯅꯤꯡ ꯈꯨꯗꯤꯡꯒꯤꯅꯦ 10 ꯉꯥꯏꯍꯥꯛ ꯊꯥꯒꯦꯅ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯀꯤꯠꯀꯤꯅ ꯑꯣꯐꯤꯁꯇꯅꯤ ꯆꯦ ꯍꯤꯗꯥꯛ ꯄꯨꯅ ꯂꯥꯛꯏꯅꯤ ꯂꯣꯛ ꯑꯔꯨꯝꯗ ꯂꯣꯏꯔꯦ ꯑꯩꯁꯦ ꯂꯣꯛ ꯌꯦꯡꯉꯨꯀꯣ ꯕꯤꯖꯦꯟ ꯍꯟꯗꯛ ꯂꯣꯛ ꯑꯔꯨꯝ ꯐꯖꯅ ꯇꯧꯅꯔꯤꯃꯤ ꯆꯤꯆꯦ ꯑꯣꯏꯅ ꯀꯨꯟꯒꯤꯁꯦ ꯅꯨꯃꯤꯠ 15ꯅꯤ ꯀꯨꯟꯈ꯭ꯔꯤꯅꯦꯕꯀꯣ ꯂꯣꯛ ꯑꯔꯨꯝꯗ ꯒꯣꯄꯥꯜꯅ ꯍꯣꯏ ꯆꯦ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯒꯣꯄꯥꯜ ꯆꯦꯅ ꯂꯥꯏꯚ ꯊꯥꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯝꯕꯅꯤ ꯑꯣꯀꯦ ꯕꯤꯅꯣꯏ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦꯒꯤ ꯑꯌꯨꯛ ꯍꯥꯟꯅ ꯑꯩꯅꯦ ꯍꯥꯟꯅ ꯁꯤꯒꯨꯝꯕ ꯂꯥꯏꯚꯀ ꯑꯃꯐꯥꯎ ꯊꯥꯗꯦꯕꯀꯣ ꯍꯥꯟꯅ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯤꯒꯩꯒꯤꯅꯦ ꯚ꯭ꯌꯨꯁꯦ ꯑꯃꯐꯥꯎ ꯂꯥꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯈꯔꯅꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯊꯥꯔꯛꯄꯅꯦꯕ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯊꯕꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯣꯀꯦ ꯕꯤꯅꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯇꯈꯦꯜ ꯏꯇꯥꯅ ꯇꯅꯨ ꯒꯣꯄꯥꯜ ꯇꯥ ꯇꯣꯝꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯕꯤꯅꯣꯏ ꯑꯩꯈꯣꯏꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯏꯇꯥ ꯇꯈꯦꯜꯅ ꯕꯤꯅꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯁꯦ ꯑꯩꯈꯣꯏ ꯏꯇꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧꯑꯕꯀꯣ ꯏꯇꯥ ꯕꯤꯅꯣꯏꯁꯨ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏ ꯌꯥꯏ ꯈꯪꯅꯕ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯇꯧꯃꯤꯟꯅꯕ ꯌꯥꯅꯦꯕꯀꯣ ꯕꯤꯅꯣꯏꯗꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯅꯣꯏꯅ ꯑꯣ ꯍꯥꯏꯕꯩꯗꯤ ꯃꯥꯜꯂꯦꯀꯣ ꯕꯤꯅꯣꯏ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯄꯤꯔꯛꯑꯣꯔꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯒꯦ ꯕꯤꯅꯣꯏꯗ ꯑꯩ ꯄꯤꯈ꯭ꯔꯃꯤ ꯌꯦꯡꯉꯨ ꯏꯇꯥ ꯇꯈꯦꯜꯗ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯝꯇꯪ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯏꯇꯥ ꯇꯈꯦꯜꯗ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯇꯅꯨꯅ ꯃꯣꯔꯅꯤꯡ ꯆꯦ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯀꯨꯟꯕ ꯇꯥꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯃꯨꯕꯥꯡ ꯄꯩꯁꯥ ꯍꯥꯏ ꯑꯩ ꯆꯤꯆꯦ ꯅꯨꯃꯤꯠ ꯀꯌꯥꯅꯣ ꯅꯨꯃꯤꯠ 15ꯅꯤ ꯅꯣꯏ ꯏꯕꯥꯏ ꯑꯣꯐꯤꯁꯀ ꯑꯣꯐ ꯂꯩꯔꯤꯃꯤꯅꯦ ꯆꯠꯄꯐꯥꯎ ꯉꯝꯗꯦ ꯈꯪꯉꯕ ꯃꯁꯥ ꯄꯥꯡꯒꯟ ꯁꯣꯟꯃꯟꯒꯤꯅꯅꯦ ꯑꯗꯨꯗꯒꯤ ꯅꯪ ꯑꯦꯛꯗꯝ ꯑꯔꯣꯏꯕꯤ ꯑꯩꯗꯤ ꯃꯊꯛ ꯆꯠꯂꯗ꯭ꯔꯥ ꯀꯥꯏ ꯈꯜꯂꯨꯔꯦ ꯕꯤꯅꯣꯏꯅ ꯖꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯆꯤꯆꯦꯅ ꯄꯤꯔꯃꯤ ꯕꯤꯅꯣꯏ ꯇ꯭ꯔꯥꯏ ꯇꯧ ꯆꯥꯛ ꯊꯣꯡꯒꯦꯀꯣ ꯑꯣꯟ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯇꯅꯨ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯇꯈꯦꯜ ꯏꯇꯥꯁꯨ ꯑꯣꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ
ꯕꯤꯅꯣꯏꯅ ꯍꯥꯏꯕ ꯇꯈꯦꯜ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ. ꯍꯣꯔꯦꯟ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗ ꯆꯦ ꯇꯈꯦꯜ ꯑꯣꯏꯅ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯕ. ꯑꯣꯀꯦ ꯕꯤꯅꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟꯅꯦ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯅꯪꯒꯤꯗꯨꯒ ꯑꯃꯨꯛ ꯍꯟꯕꯤꯔꯛꯀꯦꯕꯀꯣ. ꯍꯧꯖꯤꯛ ꯍꯜꯂꯒꯗꯤꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯌꯨꯇ꯭ꯌꯨꯕꯅ ꯑꯟꯁꯥꯞ ꯇꯧꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯨꯝꯕꯗ ꯍꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦꯕ. ꯏꯇꯥ ꯇꯈꯦꯜ ꯂꯩꯕ꯭ꯔꯣ? ꯑꯗꯣ ꯕꯤꯅꯣꯏꯅ ꯅꯪꯉꯣꯟꯗ ꯁꯥꯞ ꯇꯧꯈ꯭ꯔꯦꯀꯣ. ꯍꯣꯔꯦꯟ ꯍꯟꯕꯤꯈ꯭ꯔꯣ. ꯀꯅꯥꯅꯣ ꯅꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯕꯤꯅꯣꯏ ꯍꯥꯏꯔꯦ. ꯇꯅꯨ ꯑꯣꯟ. ꯕꯤꯅꯣꯏ ꯆꯤꯡꯉꯣ. ꯌꯥꯏ ꯑꯣꯀꯦ ꯕꯤꯅꯣꯏ. ꯑꯣ ꯕꯤꯅꯣꯏ, ꯀꯩꯅꯣ ꯁꯞ ꯇꯧꯕ ꯃꯇꯝꯗꯅꯦ ꯃꯤꯒꯤ ꯀꯩꯅꯣꯒꯤ ꯏꯇꯥ ꯇꯈꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯦꯡꯉꯒꯅꯦꯀꯣ, ꯑꯗꯨꯒ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯗꯣꯏꯕ. ꯀꯣꯃꯦꯟꯗꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯣꯃꯦꯟꯗꯣ ꯌꯦꯡꯉꯒ ꯅꯪꯒꯤꯗꯨꯒ ꯆꯪꯉꯛꯇꯣꯏꯅꯦꯕ, ꯈꯪꯉꯕ. ꯑꯗꯣ ꯅꯪꯅ ꯀꯣꯃꯦꯟ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯃꯤ ꯇꯧꯗꯦ ꯍꯥꯏꯗꯣ ꯀꯩꯁꯨꯝ ꯈꯪꯉꯣꯏꯕ. ꯑꯗꯨꯅ ꯀꯣꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯣ. ꯂꯥꯏꯐꯇ ꯐꯦꯁ ꯔꯤꯚꯤꯜ ꯇꯧ ꯍꯥꯏꯕ. ꯇꯧꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ. ꯑꯣꯀꯦ, ꯀꯣꯟꯅ ꯇꯧꯔꯛꯀꯦ. ꯅꯍꯥꯟ ꯇꯧꯔꯝꯃꯦꯕꯀꯣ, ꯑꯗꯣ ꯃꯤꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯑꯗꯨꯒ ꯇꯧꯗ꯭ꯔꯕ, ꯃꯣꯔꯅꯤꯡ ꯑꯣꯏꯔ ꯑꯗꯨꯒ ꯇꯧꯔꯛꯀꯦ. ꯃꯌꯥꯝ ꯂꯩꯅꯔꯤꯕꯣ? ꯑꯩꯒꯤ ꯂꯥꯏꯠꯁꯦ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ. ꯆꯥꯔꯖꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯦ, ꯑꯗꯨꯅꯁꯨ ꯇꯧꯔꯤꯅꯤ. ꯆꯥꯔꯖꯁꯨ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤꯁꯦ. ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦ.
ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯆꯦ ꯇꯈꯦꯜꯗꯤ ꯀꯥꯏꯔꯝꯗꯣꯏꯅꯣ ꯍꯥꯏ. ꯏꯇꯥ ꯅꯪꯉꯣꯟꯗ ꯕꯤꯅꯣꯏꯅ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯦ. ꯇꯅꯨꯅ ꯂꯩꯆꯦ ꯍꯥꯏ. ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ. ꯏꯇꯥ ꯇꯛꯈꯦꯜꯅ ꯕꯤꯅꯣꯏ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯕꯤꯅꯣꯏꯅ ꯂꯩ ꯍꯥꯏꯔꯦ. ꯊꯦꯡꯀ꯭ꯌꯨ ꯕꯤꯅꯣꯏ. ꯉꯥꯏꯍꯥꯛ ꯑꯣꯏꯔꯒꯗꯤ ꯂꯣꯏꯁꯟꯕ ꯌꯥꯔꯅꯤ. 30 ꯃꯤꯅꯤꯠ ꯁꯨꯔꯦ. ꯕꯤꯅꯣꯏꯅ ꯍꯥꯏꯕ ꯑꯁꯥꯝꯗ ꯀꯣꯏꯔꯛꯎ ꯂꯥꯛꯑꯗꯤ ꯎꯅꯁꯤ ꯍꯥꯏꯕ. ꯑꯣꯀꯦ ꯕꯤꯅꯣꯏꯅ ꯎꯅꯁꯤ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯏꯇꯥꯗ ꯀꯩꯅꯣꯗ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯏꯇꯥ ꯇꯈꯦꯜꯗ. ꯕꯦꯡꯒꯂꯣꯔꯗ ꯏꯪꯕꯁꯦ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕ. ꯀꯩꯅꯣ ꯕꯤꯅꯣꯏ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯦ ꯅꯣꯔꯃꯦꯜꯗ ꯂꯩꯀꯣ. ꯑꯗꯨꯒ ꯃꯣꯔꯅꯤꯡ ꯃꯇꯝꯁꯤꯗꯤꯅꯦ ꯈꯤꯇꯪ ꯏꯪꯉꯤ. ꯏꯪꯉꯤ ꯍꯥꯏꯅ ꯁꯣꯔꯇꯔ ꯂꯤꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯗꯨꯝ ꯈꯤꯇꯪ ꯆꯣꯟꯇꯛ ꯇꯧꯕ ꯐꯨꯔꯤꯠ ꯑꯃꯅꯦ ꯄꯥꯇꯛ ꯇꯧꯕ ꯑꯃ ꯂꯤꯠꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ. ꯑꯗꯣ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4ꯗꯒꯤꯗꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯁꯨꯞꯄꯩ ꯃꯊꯧ ꯇꯥꯏꯌꯦꯕ. ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ. ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯄꯨꯔꯥ ꯑꯣꯀꯦ ꯅꯣꯔꯃꯦꯜꯗ ꯂꯩꯌꯦꯕ. ꯇꯈꯦꯜꯕꯤꯇꯥꯅ ꯍꯥꯏꯕ ꯕꯤꯅꯣꯏ ꯑꯩꯈꯣꯏꯁꯦ ꯐꯖꯕꯁꯤꯅ ꯁꯛꯁꯦ ꯎꯠꯊꯣꯛꯅꯤꯡꯗꯅ ꯃꯤꯅꯨꯡꯒ ꯀꯩꯕ ꯆꯪꯈꯤꯅꯤ ꯑꯗꯨꯅ ꯎꯠꯇ꯭ꯔꯦ ꯍꯥꯏꯕ. ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯎꯠꯇ꯭ꯔꯦ ꯍꯥꯏꯕ. ꯆꯨꯝꯃꯕꯅꯤꯍꯦ ꯏꯇꯥ. ꯑꯗꯨꯅ ꯎꯠꯅꯤꯡꯗꯔꯦ. ꯃꯣꯏꯅꯗꯤ ꯎꯠꯂꯛꯎ ꯍꯥꯏꯔꯕꯀꯣ. ꯑꯩꯈꯣꯏꯁꯦ ꯎꯠꯂꯒ ꯃꯤꯅ ꯎꯔꯒ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯠꯇꯕ. ꯏꯆꯦ ꯇꯈꯦꯜꯗ ꯋꯥꯔꯤ ꯂꯩꯔꯝꯃꯤꯅꯤ ꯍꯥꯏꯅ ꯕꯤꯅꯣꯏꯅ ꯍꯥꯏꯈ꯭ꯔꯦ. ꯏꯆꯦ ꯇꯈꯦꯜꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯕꯤꯅꯣꯏ. ꯅꯪ ꯏꯇꯥ ꯇꯈꯦꯜꯒꯤ ꯀꯩꯅꯣ ꯃꯥꯒꯤ LP ꯊꯥꯕꯁꯦ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 9 ꯃꯥꯏꯗꯨꯒ ꯂꯥꯛꯄꯤꯌꯨ. ꯃꯥ ꯋꯥꯔꯤ ꯐꯖꯅ ꯅꯨꯡꯉꯥꯏꯕꯅꯤ. ꯕꯤꯅꯣꯏ ꯍꯣꯏ ꯑꯁꯥꯝ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯑꯩꯈꯣꯏ ꯃꯤ ꯂꯩꯌꯦ ꯍꯥꯏꯕ. ꯀꯛꯆꯤꯡ ꯂꯩꯌꯦ ꯏꯇꯥꯅ. ꯍꯣꯖꯥꯏ ꯑꯁꯥꯝ ꯍꯣꯖꯥꯏ ꯍꯥꯏ. ꯕꯤꯅꯣꯏ ꯂꯩꯕꯅꯤ ꯍꯩꯕꯅꯤ ꯑꯩꯁꯦ ꯋꯥꯔꯤ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯏꯔꯤ ꯏꯇꯥꯅ. ꯕꯤꯅꯣꯏꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯑꯩꯈꯣꯏꯗꯤ ꯍꯣꯖꯥꯏꯗ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝꯗ ꯂꯥꯞꯄꯤ ꯍꯥꯏꯕ. ꯍꯣꯏ ꯏꯇꯥꯅ ꯍꯥꯏꯕ ꯍꯣꯖꯥꯏꯗꯨꯗꯤ ꯂꯥꯞꯄꯤꯅꯦ. ꯏꯇꯥ ꯑꯩ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯖꯥꯔꯤꯕꯣꯟꯗꯅꯦ ꯂꯥꯛꯎ. ꯑꯗꯨꯗꯤ ꯅꯛꯅꯔꯅꯤ ꯍꯥꯏꯕ. ꯑꯩ ꯀꯧꯔꯛꯀꯦ ꯅꯣꯡꯃ. ꯕꯤꯅꯣꯏꯅ ꯍꯥꯏꯔꯤꯕ ꯔꯣꯡꯄꯨꯔ ꯁꯤꯁꯇꯔꯁꯤꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯆꯠꯂꯨꯔꯦ. ꯖꯔꯤꯕꯣꯟ ꯂꯋꯥꯇꯅ. ꯑꯣꯀꯦ ꯂꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯒ ꯅꯛꯑꯦ ꯕꯤꯅꯣꯏ.
ꯑꯩꯁꯨ ꯖꯥꯔꯤꯕꯣꯟ ꯂꯣꯏꯅ ꯀꯣꯏꯔꯦ ꯍꯥꯏꯕ ꯑꯣꯀꯦ ꯖꯥꯔꯤꯕꯣꯟꯒ ꯁꯤꯜꯆꯔ ꯑꯣꯏꯔꯒꯗꯤ ꯖꯥꯔꯤꯕꯣꯟ ꯄꯨꯔꯥ ꯈꯪꯉꯅꯦꯕ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯅꯤꯅ पिंकी भाई पिंकी थैंक यू गुड मॉर्निंग चे हाय गुड मॉर्निंग पिंकी ब्रेकफास्ट का तौरब ओ बिनोय हाय रेता तकेबना तकेब इता नमो गुड मॉर्निंग पिंकी हाय रे पिंकी नंगोंदा इताना गुड मॉर्निंग हाय रे पिंकी ना तौरे हायबा ओ कई ना तौरगे पिंकी अयुक से नो चक चाब्रा कई चागे पिंकी ने चे तके आई कौरे चे तके आई कौरे बारोगी करी मथे थोंना दोई गईता ngaraang mubang do sila do tawbo nga maudre tang ngai ta na पिंकी दी बारोगी कई थोंग दो गया पिंकी वादी चीजेगी दा लाइक मचाम तो बिरमो बिनोय से वेदी बचखरा बखंग दे इता तकेवना पिंकी नंगोंदा कई तौरीगे आइना हंगे नचे होइदी उकाई तकविने आइदान हाइबा बिनोयना चे पिंकी सब्सक्राइब तौख्रमी नंगसु हेलो ꯑꯩꯁꯨ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯀꯩꯅꯣꯅ ꯕꯤꯅꯣꯏꯅ ꯅꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯕꯤꯅꯣꯏꯗ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯕꯀꯣ ꯇꯥꯕ꯭ꯔꯣ ꯆꯥꯔꯒ ꯄꯦꯟꯖꯩꯕ ꯑꯩ ꯅꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯄꯦꯟꯖꯩ ꯑꯩ ꯑꯌꯨꯛꯇ ꯃꯣꯔꯅꯤꯡꯗ ꯊꯣꯡꯉꯤ ꯃꯣꯔꯅꯤꯡꯗ ꯊꯣꯡꯉ ꯂꯣꯏꯔꯦ ꯃꯣꯔꯅꯤꯡꯗ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯝꯗꯥꯏꯒꯤ ꯇꯤꯐꯤꯟ ꯄꯨꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯔ ꯍꯥꯞꯄꯧꯔꯦꯕꯀꯣ ꯑꯗꯨꯅꯤ ꯑꯩ ꯕꯥꯔꯣꯗ ꯇꯣꯉꯥꯟꯅ ꯏꯊꯣꯝꯗꯒꯤ ꯊꯣꯡꯗꯦꯕ ꯄꯤꯡꯀꯤꯅ ꯍꯣꯏ ꯕꯤꯅꯣꯏ ꯍꯥꯏꯔꯦ ꯕꯤꯅꯣꯏ ꯍꯣꯔꯦꯟ ꯄꯤꯡꯀꯤꯅ ꯍꯟꯖꯔꯛꯑꯅꯤ ꯕꯤꯅꯣꯏꯅ ꯆꯦ ꯄꯦꯟꯖꯩ ꯅꯪ ꯂꯥꯛꯄ ꯃꯤ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯥꯟ ꯑꯣꯏꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯄꯤꯡꯀꯤ ꯀꯩꯅꯣ 100ꯇꯒꯤ ꯄꯤꯡꯀꯤ ꯁꯨꯃꯥꯏꯅ ꯑꯥꯟ ꯑꯣꯏꯕꯁꯦ ꯆꯤꯆꯦꯒꯤꯁꯨ ꯅꯣꯡꯃꯗ 18 ꯑꯣꯏꯕ 15 ꯑꯣꯏꯕ 8 ꯑꯣꯏꯕ ꯃꯌꯥꯝ ꯑꯥꯟ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣꯗ ꯂꯥꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯇꯧꯅꯕꯁꯦ ꯑꯗꯒꯤ ꯕꯒ ꯍꯟꯅꯕꯁꯦ ꯑꯥꯟ ꯑꯣꯏꯅꯩꯌꯦꯕ ꯑꯗꯨꯅꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯍꯜꯂꯛꯀꯦ ꯍꯌꯦꯡ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯍꯧꯖꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯀꯅꯦꯛ ꯇꯧꯕ ꯂꯣꯏꯔꯒꯅꯦ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗꯒ ꯇꯧꯅꯔꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗ ꯃꯥꯜꯂꯦꯕꯀꯣ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯍꯥꯏꯕ ꯍꯣꯏ ꯕꯤꯅꯣꯏ ꯐꯥꯔꯁꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯅꯣꯏꯅ ꯄꯦꯟꯖꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯄꯤꯔꯛꯏꯁꯦ ꯏꯃꯣꯖꯤ ꯑꯩ ꯏꯃꯣꯖꯤꯁꯦ ꯈꯪꯗ꯭ꯔꯦ ꯇꯀꯦꯕꯤꯇꯥꯅ ꯖꯒꯣꯏ ꯁꯥꯔꯦ ꯏꯇꯥ
ꯐꯖꯅ ꯁꯥꯏꯅꯦ ꯅꯩꯊꯔꯦꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅꯒ ꯁꯥꯕ ꯗꯥꯟꯁ ꯇꯧꯕ ꯉꯝꯃꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯇꯧꯕꯁꯤꯡꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕ ꯃꯣꯏ ꯍꯥꯏꯕ ꯑꯣꯀꯦ ꯄꯤꯡꯀꯤ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯑꯗꯨꯁꯨ ꯅꯠꯂꯝꯗꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯒ ꯐꯪꯉꯦꯕꯀꯣ ꯁꯨꯃꯥꯏꯅꯅꯦꯕ ꯀꯩꯅꯣꯅ ꯋꯥꯏꯇꯤꯅ ꯇꯧꯕ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯋꯥꯏꯇꯤꯅ ꯀꯛꯊꯕ ꯃꯥꯜꯂꯦꯕꯅꯦ ꯑꯩꯅꯁꯨ ꯈꯪꯉꯣꯏꯕ ꯀꯛꯈꯤꯕꯗꯣ ꯎꯠꯇꯤ ꯎꯠꯀꯅꯤ ꯍꯥꯏꯕ ꯁꯥꯞ ꯇꯧꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯠꯇꯕ ꯕꯤꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯃꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯕꯤꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯕꯤꯅꯣꯏ ꯆꯤꯆꯦ ꯍꯣꯏꯁꯨ ꯌꯦꯡꯕꯤꯔꯛꯎꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯗꯅ ꯂꯩꯔꯕꯅꯤ ꯅꯣꯏꯅ ꯅꯍꯥꯅꯤꯅ ꯅꯣꯏꯒꯤꯗꯣ ꯈꯔ ꯌꯦꯡꯉꯒ ꯇꯝꯖꯒꯦ ꯑꯗꯨꯗꯒꯤ ꯈꯔꯁꯨ ꯌꯦꯡꯕꯤꯌꯨ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯀꯣ ꯄꯦꯟꯖꯩ ꯅꯪ ꯍꯧꯖꯤꯛꯀ ꯆꯔꯥ ꯆꯥ ꯂꯥꯛꯑꯕꯅꯤꯅ ꯕꯥꯔꯣꯗꯤ ꯊꯦꯡꯗꯣꯔꯤꯅ ꯑꯧ ꯍꯥꯏꯔ ꯕꯤꯅꯣꯏꯅ ꯄꯤꯡꯀꯤꯅ ꯕꯤꯅꯣꯏ ꯍꯌꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏꯔꯦ ꯕꯤꯅꯣꯏ ꯈꯪꯉꯕ ꯍꯌꯦꯡ ꯇꯧꯕꯤꯔꯣ ꯕꯤꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯦ ꯍꯥꯏꯗꯨꯗꯤꯅ ꯍꯥ ꯄꯤꯡꯀꯤ ꯕꯤꯅꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯏꯇꯥ ꯇꯛꯈꯦꯜꯅ ꯏꯆꯦ ꯄꯦꯟꯖꯩ ꯂꯥꯏꯚ ꯊꯥꯗ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯄꯦꯟꯖꯩ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯊꯥꯈ꯭ꯔꯦ ꯀꯣꯃꯦꯟ ꯀꯩꯅꯣ ꯕꯤꯅꯣꯏ ꯀꯣꯃꯦꯟ ꯑꯃꯃꯝꯗ ꯊꯝꯕꯤꯔꯝꯃꯣꯅꯦ ꯅꯪ ꯀꯣꯃꯦꯟ ꯊꯝꯃꯝꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯑꯩꯉꯣꯟꯗꯁꯨ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯀꯣꯃꯦꯟ ꯊꯝꯃꯝꯗ꯭ꯔꯒꯗꯤ ꯅꯪꯅ ꯇꯧꯔꯛꯏ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯑꯗꯣ ꯅꯪꯒꯤꯗꯣ ꯌꯦꯡꯉꯒ ꯍꯟꯗꯣꯏꯅꯤꯅ ꯑꯗꯣ ꯅꯪꯒ ꯊꯝꯃꯝꯗ꯭ꯔꯒꯗꯤ ꯀꯣꯃꯦꯟ ꯊꯝꯃꯝꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯇꯥ ꯀꯩ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯇꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯑꯩꯁꯦ ꯆꯔꯒ ꯄꯦꯟꯖꯅ ꯇꯛꯀꯦꯜ ꯄꯨꯟꯁꯤꯒꯤ ꯂꯥꯏꯚ ꯍꯥꯏꯔꯒ ꯃꯅꯥꯀꯣꯡꯅ ꯂꯥꯎꯁꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯑꯩ ꯌꯦꯟꯖꯥꯡ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯕ ꯆꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯌꯦꯡ ꯇꯧꯕꯤꯒꯔꯣ ꯇꯧꯕꯤꯒꯔꯣ ꯍꯌꯦꯡ ꯕꯤꯅꯣꯏꯅ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯁꯣꯔꯠꯅꯤꯗ ꯍꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯣꯔꯠ ꯌꯥꯝ ꯆꯠꯅꯩꯌꯦꯅ ꯍꯥꯏꯌꯦ ꯃꯤ ꯌꯥꯝ ꯁꯣꯔꯠ ꯌꯦꯡꯉꯤ ꯑꯁꯨꯃꯥꯏꯅ ꯑꯁꯥꯡ ꯑꯁꯥꯡ ꯚꯤꯗꯤꯑꯣꯁꯦ ꯃꯤ ꯌꯥꯝ ꯌꯦꯡꯅꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯇ꯭ꯔꯤꯔ ꯈꯪꯗꯦ ꯑꯁꯥꯡꯕ ꯑꯃ ꯌꯦꯡꯅꯗ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛ ꯑꯇꯦꯟꯕꯗ ꯌꯦꯡꯅꯩꯌꯦ ꯍꯥꯏꯌꯦ ꯑꯩꯁꯦ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯩꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔ ꯍꯦꯛ ꯐ꯭ꯔꯤ ꯑꯣꯏꯕꯗ ꯖꯒꯣꯏ ꯁꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯀꯦ ꯏꯇꯥ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯕꯒ ꯖꯒꯣꯏ ꯁꯥꯔꯛꯑꯣ ꯑꯗꯨꯅ ꯏꯐ ꯐꯔꯕꯅꯤ ꯃꯤꯅ ꯉꯝꯅꯗꯕ ꯕꯤꯅꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯕꯅꯤ ꯍꯥꯏꯕ ꯇꯈꯦꯜꯕꯤꯇꯥꯅ ꯏꯆꯦ ꯂꯥꯒꯤꯖꯥꯎ ꯍꯥꯏꯔꯦ ꯕꯤꯅꯣꯏꯅ ꯆꯦ ꯄꯤꯡꯀꯤ ꯀꯣꯃꯦꯟ ꯊꯝꯃꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯕꯤꯅꯣꯏꯅ ꯀꯣꯃꯦꯟ ꯊꯝꯃꯝꯃꯦ ꯍꯥꯏꯌꯦ ꯆꯔꯒ ꯄꯦꯟꯖꯤꯅ ꯑꯣꯀꯦ ꯇꯈꯦꯜ ꯆꯔꯒ ꯄꯦꯟꯖꯤꯅ ꯕꯤꯅꯣꯏ ꯐꯦꯁꯕꯨꯛꯀꯤ ꯃꯤꯡ ꯍꯪꯉꯦ ꯕꯤꯅꯣꯏ ꯅꯉꯣꯟꯗ ꯄꯤꯡꯀꯤꯅ ꯑꯣꯀꯦ ꯕꯤꯅꯣꯏ ꯍꯥꯏꯔꯦ ꯕꯤꯅꯣꯏꯅ ꯈꯨꯃꯟ ꯕꯤ ꯁꯤꯡꯍꯣ ꯈꯨꯃꯟ ꯕꯤ ꯁꯤꯡꯍꯣ ꯆꯔꯒ ꯄꯦꯟꯖꯤꯅ ꯑꯣꯀꯦ ꯕꯤꯅꯣꯏ ꯑꯗ ꯏꯇꯥꯅ ꯏꯇꯥ ꯑꯩ ꯊꯣꯛꯂꯒꯦ ꯑꯣꯀꯦ ꯏꯇꯥ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤ ꯅꯪꯒꯤ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯅꯪꯅ ꯊꯕꯛ ꯀꯜꯂꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯄꯤꯡꯀꯤꯅ ꯁꯣꯔꯠ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯌꯥꯝ ꯆꯠꯂꯦ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯤꯡꯅꯤ ꯍꯥꯏꯕ ꯍꯣꯏ ꯄꯤꯡꯀꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯤ ꯀꯅꯥꯝ ꯌꯦꯡꯅꯗꯦꯕꯀꯣ ꯑꯗꯨꯅ ꯚ꯭ꯌꯨꯁꯦ ꯑꯃꯨꯛ ꯀꯥꯗꯕ ꯃꯥꯜꯂꯦꯕ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯀꯩ ꯍꯥꯏꯕ ꯅꯤꯇꯥ ꯆꯥꯛꯀꯤ ꯊꯕꯤ ꯂꯧꯔꯨꯒꯦ ꯍꯥꯏꯔꯣ
ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯃꯈꯣꯟ ꯃꯌꯥꯝꯁꯦ ꯇꯥꯕ꯭ꯔꯥ? ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯈꯣꯟ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯁꯤ ꯁ꯭ꯀꯨꯜꯅꯦꯕꯀꯣ, ꯌꯥꯝ ꯆꯥꯎꯕ ꯁ꯭ꯀꯨꯜ ꯑꯃꯅꯦ, ꯑꯗꯣ ꯃꯈꯣꯟꯁꯦ ꯂꯣꯏꯔꯦ. ꯇꯂꯥꯕꯤ ꯍꯥꯏꯕꯅꯤ ꯄꯦꯟꯖꯩꯒꯤꯁꯦ. ꯇꯂꯥꯕꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ. ꯄꯤꯡꯀꯤꯅ 8 ꯂꯥꯏꯛ ꯇꯧꯔꯝꯃꯦ. ꯊꯦꯡꯛ ꯌꯨ ꯄꯤꯡꯀꯤ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. 8 ꯂꯥꯏꯛꯀ ꯇꯧꯕꯤꯕꯒꯤ. ꯃꯤ ꯉꯁꯤꯗꯤ ꯂꯥꯏꯛꯀꯁꯦ 4ꯒ ꯁꯨꯖꯔꯝꯃꯦ ꯑꯩꯉꯣꯟꯗ. ꯍꯣꯏ ꯕꯤꯅꯣꯏ ꯍꯥꯏꯕ. ꯄꯦꯟꯖꯩ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ? ꯇꯂꯥꯕꯤ ꯍꯥꯏ ꯀꯩꯅꯣ? ꯇꯂꯥꯕꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ. ꯑꯣꯀꯦ 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 ꯑꯣꯀꯦ. ꯃꯤꯇꯩꯔꯣꯟꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯂꯥꯕꯤ ꯍꯥꯏꯕ. ꯑꯣꯀꯦ ꯅꯤꯇꯥ ꯆꯥꯛꯀꯤ ꯇꯂꯥꯕꯤ ꯇꯧꯔꯨꯒꯦ ꯍꯥꯏꯕ. ꯑꯣꯀꯦ. ꯆꯥꯔꯥꯄꯦꯟꯁꯤꯅ ꯀꯩꯅꯣ, ꯆꯥꯔꯥꯄꯦꯟꯁꯤꯅ ꯍꯣꯏ ꯕꯤꯅꯣꯏ ꯍꯥꯏꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯡꯀꯤꯅ ꯀꯩ ꯍꯥꯏꯕ? ꯊꯧꯔꯥꯡ ꯍꯥꯏꯔꯤꯅꯤ ꯍꯥꯏꯕ. ꯇꯂꯥꯕꯤ ꯍꯥꯏꯔꯤ. ꯑꯣꯀꯦ ꯑꯣꯀꯦ ꯄꯤꯡꯀꯤ, ꯃꯇꯥꯡ ꯃꯇꯥꯡꯗꯅꯦ ꯃꯤꯇꯩꯔꯣꯟꯒꯤ ꯃꯔꯣꯟꯁꯤ ꯈꯛꯇꯪ, ꯃꯔꯣꯟꯁꯤꯡꯁꯦꯅꯦ ꯀꯩꯅꯣ ꯇꯧꯔꯦ, ꯃꯤꯛꯁ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ. ꯃꯩꯇꯩꯔꯣꯟ, ꯕꯪꯂꯥ, ꯍꯤꯟꯗꯤ, ꯑꯁꯥꯃꯤꯁ, ꯅꯥꯒꯥꯃꯤꯁ, ꯑꯁꯤꯒ ꯂꯥꯛꯑꯒ ꯀꯟꯅꯗ. ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯃꯤꯛꯁ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ. ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ. ꯄꯤꯡꯀꯤꯅ ꯂꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯅꯣꯏꯅ. ꯑꯗꯩ ꯆꯥꯔꯥꯄꯦꯟꯁꯤꯅ ꯄꯤꯡꯀꯤ ꯍꯥꯏꯅ ꯂꯥꯎꯁꯟꯈ꯭ꯔꯦ. ꯄꯦꯟꯖꯤ ꯅꯪ ꯚꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ? ꯌꯥꯔꯦ. 48 ꯃꯤꯅꯤꯠ 1 ꯑꯋꯥꯔꯒ ꯑꯣꯏꯔꯒ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤ. ꯑꯩꯁꯨ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯐꯖꯅ ꯍꯩꯇꯦ ꯅꯣꯏꯒꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯉꯥꯡꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥꯡꯁꯨ ꯌꯥꯝꯅꯁꯨ ꯍꯩꯇꯕꯀꯣ. ꯆꯠꯃꯟꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯏꯅꯦ, ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ. ꯕꯤꯅꯣꯏ ꯁꯤꯡ. ꯁꯣꯔꯠ ꯐꯣꯝꯗ ꯔꯤꯅꯤꯅ ꯇꯂꯥꯕꯤ ꯍꯥꯏꯅ. ꯀꯣꯛꯁꯦ ꯉꯥꯏꯍꯥꯛ ꯂꯨꯊꯣꯛꯁꯤꯔ ꯈꯪꯗꯦ, ꯁꯝꯅ ꯌꯥꯕꯁꯨ. ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯤꯅ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯆꯦ ꯑꯩꯁꯨ ꯆꯠꯂꯦ ꯍꯥꯏꯕ. ꯑꯣꯀꯦ ꯄꯤꯡꯀꯤ, ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ.
जिसकी आने से डरती हूँ। ठीक है ना, मिनट क्या ना सर से तुमदा ना गुड मॉर्निंग है, गुड मॉर्निंग तुमदा, गुड मॉर्निंग। कैसे हो आप तुमदा, आप कैसे हो? ठीक हूँ, ऑफिस में हुआ। ओके, ऑफिस कितने कितने बजे से मॉर्निंग और कितने बजे ख़त्म होता है तुमदा? और आप ऑफिस में कौन सा डिपार्टमेंट में हो? पोस्ट ऑफिस में हूँ। ओके, पोस्ट ऑफिस का तो बहुत बढ़िया जॉब है ना। शर्मिवा देवी लाइफ स्टाइल ब्लॉग्स, हाय तौरे, गुड मॉर्निंग शर्मिवा, ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡक ꯌू। 10 right done, thank you so much शर्मिवा। ꯅꯪ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? गुड मॉर्निंग, वेरी गुड मॉर्निंग। नंग ब्रेकफास्ट तौरबो? ब्रेकफास्ट करीने तौरके? तौरे हाइना हाइबो। ओके, हुजुबुदि 10:30 11 तारमिना तौरमनी थेंगे हाबको। अदो बारोगी चाकती करीना मथेल तौदोइगे? करी करी तौरिगे मयाम हाइबा। मयाम पुर मचना हरे ngahanga amaga थेंजबेदो चाक थोंग मतमनिदा। अदो इसे 56 मिनट जौरेना को, द 1 hour भाबगा दुम लोइसनबा तौरने हाबको। एंगोना 4 minutes का बेरी। आई मफम अमदा लाकपनी। ओके, हमना लइए आइबा। ओके, नंग कई थबकी लाकनो?
ꯁꯟꯃꯤꯕ ꯅꯪ ꯖꯣꯕ ꯇꯧꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯋꯥꯕ ꯌꯥꯏꯕ ꯇꯧꯕꯗꯤ ꯃꯇꯝ ꯋꯥꯕꯤꯗ ꯄꯨꯡ 11ꯗ ꯇꯥꯔꯦ. ꯁꯟꯃꯤꯕ ꯅꯪ ꯖꯣꯕ ꯇꯧꯕ꯭ꯔꯣ? ꯐꯤꯁ ꯑꯣꯏꯅ ꯑꯩꯅ ꯄꯨꯗꯣꯏꯅꯤ ꯍꯥꯏꯕ. ꯑꯣꯀꯦ. ꯖꯣꯕ ꯇꯧꯗꯦ ꯑꯩ ꯍꯥꯏꯕ. ꯑꯣ. ꯁꯟꯃꯤꯕ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ? ꯑꯣꯀꯦ. ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ. ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕ. ꯑꯣꯀꯦ. ꯍꯧꯖꯤꯛ ꯀꯩ ꯇꯧꯗ꯭ꯔꯤꯕ? ꯀꯩ ꯊꯥꯗꯣꯏꯅꯣ? ꯕꯥꯏ ꯍꯥꯏ ꯅꯠꯇꯦ ꯍꯥꯏꯕ. ꯑꯣ ꯀꯔꯤꯅꯣ ꯁꯦ? ꯀꯔꯤ ꯈꯨꯄꯥꯛꯅꯣ ꯁꯦ? ꯍꯦꯜꯂꯣ ꯇꯧꯔꯤꯔꯣ? ꯍꯥꯏ ꯇꯧꯔꯤꯔꯣ? ꯑꯩꯗꯤ ꯏꯃꯣꯖꯤꯁꯤꯡꯁꯦ ꯌꯥꯝ ꯈꯪꯗꯦꯅꯦ. ꯅꯪꯒꯤ ꯏꯃꯣꯖꯤ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯗꯦ. ꯀꯩꯒꯤ ꯃꯁꯤ ꯃꯤꯅꯤꯡꯅꯣ ꯀꯔꯤꯅꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ. ꯑꯩꯁꯨ ꯇꯝ ꯇꯥꯅꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯖꯨꯝ 2 ꯂꯩꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯁꯨ ꯂꯩꯌꯦ ꯍꯥꯏꯕ. ꯑꯣꯀꯦ. ꯖꯨꯝ 2 ꯂꯩꯕ꯭ꯔꯣ? ꯑꯣꯍꯣ. ꯖꯨꯝ ꯑꯃꯗ ꯔꯦꯟ ꯄꯤꯊꯣꯛꯏꯔꯣ? ꯚꯔꯥꯒ ꯄꯤꯊꯣꯛꯏꯔꯣ ꯍꯥꯏꯕ? ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯑꯦꯛꯇꯤꯚ ꯂꯩ ꯍꯥꯏꯕ. ꯑꯣ. ꯑꯣꯀꯦ. ꯁꯤꯃꯥꯏꯅ ꯑꯁꯤꯒꯤ ꯈꯨꯕꯥꯛꯁꯦ ꯃꯤꯁꯦ ꯑꯦꯛꯇꯤꯚꯇ ꯑꯣꯟꯗ ꯂꯩ ꯍꯥꯏꯕ. ꯑꯣꯀꯦ. ꯎꯇꯣꯝꯗꯥꯅ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ. ꯎꯇꯣꯝꯗꯥꯅ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ. ꯑꯣꯀꯦ. ꯊꯦꯡꯛ ꯌꯨ ꯎꯇꯣꯝꯗ. ꯇꯦꯛ ꯀꯦꯌꯔ. ꯀꯩꯅꯣ ꯇꯧꯔꯦ. ꯁꯟꯃꯤꯕ ꯅꯪ ꯂꯩꯔꯤꯕꯣ? 59 ꯃꯤꯅꯤꯠꯇꯤ ꯐꯥꯔꯦ. ꯑꯣ ꯅꯠꯇꯦ. ꯑꯃ ꯖꯨꯝꯅ ꯇꯥꯎꯟꯗ ꯑꯃꯅ ꯚꯤꯂꯦꯖꯇ 1 hour ꯗꯤꯁꯇꯦꯟꯁꯅꯦꯕ. ꯑꯣꯀꯦ. ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯒꯦ? ꯁꯟꯃꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯎꯇꯣꯝꯗꯥꯗ ꯍꯥꯏ ꯍꯥꯏꯈ꯭ꯔꯦ. ꯎꯇꯣꯝꯗꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ. ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯍꯥꯏꯕ. ꯚꯤꯂꯦꯖꯇ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯍꯁꯕꯦꯟ. ꯑꯗꯩ ꯇꯥꯎꯟꯗꯅ ꯀꯅꯥ? ꯁꯟꯃꯤꯕ ꯇꯥꯎꯟꯗꯅ ꯀꯅꯥ ꯂꯩꯒꯦ? ꯇꯥꯎꯟꯗꯅ ꯃꯤ ꯑꯦꯟ ꯃꯥꯏ ꯗꯣꯇꯔ. ꯑꯣꯀꯦ. ꯑꯗꯣ ꯅꯪ ꯍꯁꯕꯦꯟꯒ ꯀꯔꯤꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ? ꯑꯟꯖꯨ ꯀꯁꯥꯔ. ꯊꯦꯡꯛ ꯌꯨ ꯑꯟꯖꯨ ꯀꯁꯥꯔ. ꯊꯦꯡꯛ ꯌꯨ ꯆꯤꯆꯦꯒꯤ ꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯆꯦꯅꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕ. ꯑꯟꯖꯨ ꯀꯁꯥꯔ ꯆꯤꯆꯦꯅꯦ ꯑꯌꯨꯛ ꯃꯣꯔꯅꯤꯡꯗ ꯊꯣꯡꯕ ꯂꯣꯏꯔꯦ. 12 ꯃꯇꯝꯗ ꯑꯩ ꯆꯥꯛ ꯊꯣꯡꯗꯦꯕꯀꯣ. ꯑꯌꯨꯛ ꯃꯣꯔꯅꯤꯡꯗ ꯕꯥꯏ ꯍꯣꯏ ꯆꯠꯂꯝꯗꯥꯏꯒꯤ ꯑꯣꯐꯤꯁꯀꯤ ꯇꯤꯐꯤꯟ ꯊꯣꯡꯕꯗꯣ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯖꯟꯕꯀꯣ.
Oh, husband ki just got retirement from army aba. Okay. Ado army de retirement oregasu ma nanga leminaba jadrane. Nachanupi ga moi taon da nang larik tamiro nachanupi do. Oh, business purpose of on industry ki. Okay, okay. Aduna mapam je lemina mai business ki oiba duga taunari minatra. Hoine jai jai. Arts craft. Hi arts craft. Hi. कैसे हो आप pung amadi hewe igise anju kachar nang wairibo anju kachar wadi chiche gise wai musamda tawbiramo ado anju kachar nang di kena tawrabo chak kani methe thongdoige daughter for her better education hoi tawon dana di better education hoidana sir mina 10 minutes by kho aina haiba anju kachar na vai haiba thank you anju nang kai methe tawdoige Sarmivana Anju dear haina nungsiba love symbol am pire Anju Sarmiva ka khangna bro hanadegi Artsna Sarmiva memji aina khurame Sarmivana Anju nungairibo aina hange Arts आप कहाँ से हो Arts na thank you haire Anju kasarna nungaidi nangdi aina hange Sarmivana Anju friends oining bro aina hange Anju Sarmivaga connect wainadradi connect tawsalo Arts na hange how are you Sarmiva memji aina hange Arts na fine haire Sarmiva na arts kya kar rahe ho aina hange आर्ट्स ना ट्रेन में हुआ है क्या आर्ट्स आप ट्रेन में हो क्या शर्मिलाना थन कैसा है आर्ट्स तुम्हारी वहाँ आईना हंगे अंजू 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 ओइनरगा ओइरे हारे अंजू का सरना अदु आई केनो पिरो तौना केनो कनेक्ट तौसनगेरो आर्ट्स ना हारे थन ही नहीं मेरा वहाँ मामा इदुगा इंग दमारे ने थन नहीं है ना हारे ने ठंडा खत्म आर्ट्स ना हारे ठंडा खत्म क्यों आर्ट्स आप कहाँ पे हो आर्ट्स ना कांग्रेचुलेशन क्यों कांग्रेचुलेशन किसको दे रहा है Sarmiana of course arts me I first class कांग्रेचुलेशन आर्ट्स ना तौरे आर्ट्स ना Nita मैम जी यहीं कौरे आर्ट्स ना I am silent mode Sarmiana कहीं ना तौरे से सॉरी Nita मैम जी यहीं नमस्ते का तौरे शर्मिला देवी जगोई सा आ रहे हैं कहीं अंजू द ब्लू पिरो आयरा
ꯌꯥꯔꯣꯏ ꯁꯔꯃꯤꯂꯥ ꯃ꯭ꯌꯨꯠꯅꯦ ꯑꯩꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯀꯦ ꯁꯔꯃꯤꯂꯥ ꯑꯟꯖꯨ ꯆꯠꯈꯤ ꯃꯥꯜꯂꯦ ꯅꯪꯉꯣꯟꯗ ꯀꯅꯦꯛ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯣ ꯅꯪ ꯃꯉꯣꯟꯗꯁꯨ ꯍꯟꯕꯤꯈ꯭ꯔꯣ ꯃꯥ ꯇꯧꯕ ꯂꯣꯏꯔꯒ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯅꯤꯗ ꯊꯥꯔꯝꯕ ꯑꯟꯖꯨꯁꯤ ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯪ ꯃꯅꯥꯛꯇ ꯀꯦꯛꯃꯣꯟ ꯚꯥꯏ ꯍꯥꯏ ꯁꯤꯁ ꯍꯥꯏ ꯀꯦꯛꯃꯣꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥꯛꯀ ꯊꯣꯡꯉꯕꯣ ꯆꯥꯛ ꯊꯣꯡꯉꯕꯣ ꯀꯦꯛꯃꯣꯟ ꯂꯨꯀꯤꯡ ꯀꯨꯜ ꯍꯥꯏ ꯁꯔꯃꯤꯕꯥꯅ ꯊꯦꯡꯛ ꯌꯨ ꯁꯔꯃꯤꯕꯥ ꯑꯟꯖꯨ ꯀꯆꯥꯔꯅ ꯁꯔꯃꯤꯕꯥ ꯇꯧꯈ꯭ꯔꯕꯅꯤ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯀꯩꯅꯣ ꯁꯔꯃꯤꯕꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯟꯖꯨꯗ ꯍꯣꯔꯦꯟ ꯍꯟꯕꯤꯈ꯭ꯔꯣꯀꯣ ꯀꯦꯛꯃꯣꯅ ꯂꯥꯏꯛ ꯗꯟ ꯇꯧꯕꯤꯈ꯭ꯔꯦ ꯀꯦꯛꯃꯣ ꯊꯦꯡꯛ ꯌꯨ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯛꯁꯟꯅ ꯌꯦꯡꯉꯒ ꯃꯤꯠꯀꯁꯦ ꯑꯝꯇ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯃꯦꯁꯦꯖ ꯑꯃꯐꯥꯎ ꯊꯣꯛꯂꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯗ ꯊꯝꯃꯒ ꯂꯥꯏꯚꯁꯤ ꯊꯝꯃꯒ ꯊꯕꯛ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯊꯕꯛꯅ ꯄꯩꯅ ꯂꯩꯔꯦ ꯐꯤ ꯈꯔ ꯁꯨꯒꯦꯕ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯏꯪꯉꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯁꯥꯕ ꯍꯧꯒꯠꯂꯅꯦꯕꯀꯣ ꯑꯗꯒꯤ ꯇꯤ ꯑꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯆꯦꯁ ꯇꯤ ꯊꯛꯄꯗ ꯑꯣ ꯆꯥꯒꯗꯤ ꯑꯌꯨꯛ ꯀꯨꯏꯔꯦ ꯊꯛꯄ ꯃꯣꯔꯅꯤꯡꯗ ꯊꯛꯈ꯭ꯔꯦ ꯌꯥꯝ ꯉꯟꯅ ꯉꯁꯤ ꯇꯧꯈ꯭ꯔꯦꯕ ꯑꯌꯨꯛ ꯑꯌꯨꯛꯇ ꯌꯥꯝ ꯉꯟꯅ ꯍꯟꯗꯛ ꯆꯥ ꯊꯛꯑꯦ ꯁꯔꯃꯤꯕꯥ ꯀꯔꯤ ꯏꯃꯣꯖꯤꯅꯣ ꯁꯤꯕꯣ ꯅꯆꯦꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯀꯧ ꯅꯪ ꯑꯩꯉꯣꯟꯗ ꯋꯦꯠ ꯍꯥꯏꯔꯦ ꯉꯥꯏꯒꯦ ꯀꯔꯤꯒꯤꯅꯣ ꯋꯦꯠ ꯇꯧꯑꯣꯅ ꯍꯥꯏꯁꯦ ꯑꯩ ꯊꯝꯃꯒꯦ ꯍꯥꯏ ꯇꯧꯕ ꯀꯦꯛꯃꯣꯟ ꯂꯩꯔꯤꯕꯣ ꯑꯗꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯥ ꯊꯣꯡꯗꯣꯏꯔꯥ ꯌꯦꯟ ꯊꯣꯡꯗꯣꯏꯔꯥ ꯃꯤꯇꯩꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯔꯥ
हवाईगा सब्जीगा ओ जाई जाई दुसु हावबने हुजिकि सब्जी फबनिनाने सब्जी थोंबा चाबा हावे अइसु ngरang चायबको मोटर फुलकोबी कई मेन हापचबगा थोंबा जम हावरे अदि नंगा हाबि जांगे चप चाना ए ngरang तौबगा चप माने अइसु मोसोरिमसु थोंगे सब्जीमसु थोंगे ngara दई हुजिकसे nga खरा लैबा चउने सि भरेगा शर्मिबा वैरिबो उत्तमदाना वैगदान थैंक यू उत्तमदा वैगदान करने के लिए थैंक यू केक मोन ऑन है थैंक यू केक मोन ऑन द बेबी दमदा थैंक यू शर्मिबासे वैरिबा चतखरबा खंगदे मनो मनो उत्तमदाना चूजर आना है ओके दा ओके आज तो बाबा जाऊंगा एक शादी में ओ बाबा में तो हमारा घर है किसका शादी है उत्तमदा कार शादी शादी कार बाबा बाजार मानुष হইবে तो चिनते पारबो आमी
এসপি রোড, ওকে এসপি রোড জানি এসপি রোড জানি আমি। মেয়েটার টিচার, কে নামটা একবার কো, মেয়েটার টিচার। সোমনাথ, আমার অফিস স্টাফের সিস্টার, ওকে ওকে, কুটুম না সোমনাথ, সোমনাথ সোমনাথকে আমি চিনতে পারছি না। নট টাইটেল, ওকে। उज्जवल नाट एक, क्या नाम था, ওকে উত্তম দা, আজকের আমার লাইভটা এখানে শেষ করি। ওকে বাই বাই।